Guys, welcome to my channel. Ngasi video sidi yamna nungaiba yamna interesting oi video mo oigani. Ngasi video sigi topic sidi matau karamna YouTube channel ama semaga online degi 20,000 to 30,000 tan gadabage habadu ai haijarake aduga matau karamna YT studio sidina gadabage aduga 1,000 or 1 lakh views ta lupa kaya phangadabage habadu ai haijarake mamangda da Naorem Naobameigi channel fngkhre adugu akoi YouTuber community mayamna saugatuna mahaki channel si 1,27,000 subscriber nongmada fngkhre mayam pumnamukpu thagatchari aina sum ai video cherake sida aina da Naorem bu saugatpagi damakta aina sista video ma semkhibani mayam si su yengbiu masida aina YouTube ki policy guideline gi matang da aina khara thamjabani aduduna YouTube ta paisa tan ge haibata ragadi masigi video sisu soidana maki yengbiu aduga ai matau karamna YouTube channel semgadabage sidagi matau karamna paisa tan gadabage haibadu ai haijarake aduga 1 lakh views ta lupa kaya phangmano haibadusu ai haijarake aduga YT studio si matau karamna sidna gadabage haibadusu ai haijarake aduna video si loidri fawbo yengbiyo YouTube account semnabagi damakta Gmail account, Google account ama darkar tai. Aduna Google account semnabagi damakta Chrome da changla aga create Google account haina search tawbiyo ada sida yengasi mayam ado sida Google account sign in sida click tawbiyo create an account sida for me for my child to run my business ai di sida for me sida click tawrage aduga first name last name username habo password habo confirm tawro aduga next tawro sida mayam aina takpagi mathau tadre adom Google account email account kamaina hangbono habidu khangamani hangam matung sida complete process si loiraba matung da sida YouTube ta sango aduga sida ai YouTube ta sange YouTube ta kaigumba aina asida atop hojikidra account sem ki bataragadi aina YouTube ta sangpa matam das maina logo ma thengna ga neba si ai logo sida click tawge adu kai tholapno habatu yin sumen thoge aina ai logo sida nam matam da ai online manipur si thogla your channel turn on incognito sumaina thola aduga your channel sida ay amaka click tawge bako your channel sida ay amaka click tawge aduga sumaina ay channel si thogla aduga si edit button sida ay namge bako edit button sida namage edit button sida nam matamda ay channel gi maming si sida semdo su yare online manipur word descriptions si sing semdo pa yare logo change tawge har si camera man basta namo aduga sumain tawraga semdo pa yare aduga YouTube channel hangba loire sisida aduga video kamaina thagat kadamno haibadusu ai haijarake video thagat na bagi damakta sida plus man ba symbol si sida nammo bako plus man ban symbol sida nammo matungda create a short upload a video go live add your story create a post noi gi phangdabi ai subscriber 1k subscriber hendragadi create a post ya dabani aduna upload a video sida click tawrsi upload a video sida click tawr matungda select tawrage ko aduga ai ulake ai sigi video se namme aduga title da kari thamgadabno habadu title thamani description thamani aduga upload tawrani aduga sedi thumbnail change tawba yade atopa mafam da thumbnail change tawgadabni aduna ai haijarake matau karamna thumbnail use tawgadabage habadu ai haijarake mayam aw sigi sidi YouTube channel hangbo loire video upload tawba loire aduga thumbnail haibasi kari no hoy matamna thumbnail se akoina an video si YouTube hangdop kan uriba image tu akoina thumbnail kawi thumbnail si yamna maru oi thumbnail sidagi ni view phanggadoi si thumbnail si fajadragadi view yam phangoi doini aduna view yamagadi paisa yam gadoini aduna thumbnail si su fajana nana semba darkar tai ado thumbnail matau karamna semgadabage video editing kamain tawgadabage habagi video series tu so ai semjarake video si loidri fawba yengbiu mayam ai YT studio si kamain tawraga sinagadabno habado ai taksaraka sini YouTube tagi video upload tawgadabni aduga YT studio ai Play Store tagi download tawgadu su yengminase ai se leire YT studio se ai click tawrage aduga ai uhalake YT studio gi kana basi sida ai ngarang video thagatkre aduga sidagi views kaya phangi paisa kaya phangi habadu sigi YT studio sida u phangadoini kayam thagatkhre habadu yengadoini sidagi thumbnail change tawba yai description change tawba yai aduna ai ucherake sidagi actor kai kugi si ai sigi sida click tawge aduga go to sida views kaya phangre 69 views phangre impression click through rate 24.2%
average view duration 1:22 sumaina laireba aduga go to video sigi mathaki pencil manba button se sida nam matamda magi thumbnail change tawba yare title change tawba yare aduga monetization tawgadra tawra haibadu akoina sidagi adum tawba yare sigi pencil manba sida maka halaga click tawraga sidagi thumbnail change tawba yare ai yenge bako sidagi change thumbnail si akoina change tawba yare adu ai change tawrorege thumbnail si adu sumaina adum thammage ko sumaina tawraga tawba yai aduga sidagi views kayam fngkhre haibadu sidagi yengba yai akoina hojik khangba ngamkhre YouTube dagi kamaina channel semgadabage aduga kamaina video upload tawgadabage thumbnail change tawgadabage haibadu akoina khangba ngamkhre aduga hojik si akoina khanggadorisi sidagi matau karamna paisa tangadabano haibasini sida irisi mayam yengbiyo 4000 haibadi YouTube dagi paisa phangnabagi damakta sahi amagi manungda 1000 subscriber oigadabani aduga 4000 watch hour oigadabani adugi matungda channel si criteria fulfill oirani adugi matungda paisa phangnabagi damakta YouTube ta monetize tawnaba akhina review tawgadabani Google AdSense account hangaga aduna adum akhoi video kamaina edit tawgani kamaina monetization tawgani haibagi video do ai mathangi video do ai soidana maki semjarake adum online dagi paisa tanba pamba taragadi YouTube dagi paisa tanba pamba taragadi channel asu subscribe tabiyo video sing bibagi damakta mayam pumna maku thagachari aduga 1 lakh views ta lupa lising samnga dagina lising ahum phaba phangbani mayam irai laina paisa tanba yabane aduna adum soidana maki paisa tanbiyo. Thank you so much for watching my video. Thank you.